Sugunu Peace Committee semadagi serok sugunu irang thokponate Peace Committee asina meeoi maudaga mapangi thawai kallak-khibani Chief Minister na Peace Committee asina maram oiduna serok mai saklebani haina SLMB da haikhiba wafam adu yaningde haina Chuchampur district ki manung chanba kongkhaida thabuk suduna leramba Shenmi singna phongdokhre wafam asing asi Manipur Press Club da pangthokpa paugi mifam amada hinghauraba basikhongdagi toijam bimolna paumui singda phongdokhibani mahakna makha taraduna May 8 da sugunu AC gi MLA K Ranjit ki lusing makhada Peace Committee asina aikhoibu kanbirakhibani irang horokpa May 3 phawa meeoi kaya ama singgi mafam kaya da thabuk suduna leikhi Chuchampur district ki manung chanba kongkhaida thabuk suduna leiba nupi 8 amasung angang ama yauna meeoi maudaga 8 asi sugunu AC gi MLA K Ranjit ki Peace Committee asigi makhada meeoi sing asi mafam adugi khunja singna lalon phai tamna thindoraktuna makhoibu kanbirakhibani hojik pangtholiba SLMB mifam asida Chief Minister na MLA gi Peace Committee asina maram oiduna serau mai chaklebani hariba asi yumpham yaudabani Peace Committee asi leramdabadi aikhoina hojik hingliba asi hinglamloi irang asida leikhidraba athoba singi manungda chanduna meeoi maudaga mapan asisu hengalamba yai hainasu mahakna phongdokhi Lagi sum kanuma mayamna khangi je mai sibukjage andaki assemblyda anna Peace Committee tholaga thola matungda su mai sai ko li kanna launa dana ngang hangi da launa bado ei samsu kaba tawre yengomina urabina hamana nungai tatagi Peace Committee bulairam manina apai yamma miyam mi chama 99 haide mi chama je kamai tawna kalakhi aduga hala matungda akoida det matam khara hafta amki matungda sumuje mai thaba lan to myan tawre karigima det 9 da koi megi da thom da taragadi tawiba mai tai sum ki ani gi committee ani da hana sune myan ja koi cham ja ma phaw ki we masi matam jage adu gi na hal launa ba papa kaino da assembly da khanar motang da adu praja mayan ju koi sumai to hinge ha ja koi takning bari na koi myan kunjan naraga koi phone da kai da pa phawna ga amtang di si chegok chaning da na Honorable MLA Sumure Sigi kalau tamulah jina kami kita mahu koi na koi le tentang cari di matang jawab dah mahu koi koi untuk pengjete dan hari sini kita performa kita makan kita koi honorable siang koi kalau performa kita kerja tahu kita koi maju itu na sisi lokal yang ngasih koi na koi yang punca laga ngasih di business. Sahaja koi kong sahaja